ꯑꯊꯣꯏꯕꯅ ꯑꯌꯥ ꯃꯤꯅ ꯁꯦꯜ ꯇꯤꯡꯈꯩ ꯂꯩꯖꯔꯒ ꯅꯪꯅ ꯁ꯭ꯋꯥꯏꯗ ꯏꯔꯦꯟꯖꯅ ꯍꯩꯗꯣꯛꯄꯤꯔꯤ ꯅꯪꯅ ꯐꯅ ꯌꯥꯅꯤꯡꯗꯕ ꯂꯩꯔꯁꯨ ꯁꯤꯐꯥꯎꯗꯤ ꯇꯧꯅꯨꯍꯦ ꯃꯤ ꯃꯔꯨꯞ ꯑꯃꯒꯤꯗꯃꯛ ꯃꯔꯨꯞ ꯑꯃꯅ ꯄꯤꯔꯛꯄ ꯄꯣꯠꯇ ꯁꯨꯃꯥꯏꯅ ꯇꯧꯕꯁꯤ ꯐꯠꯇꯦꯀꯣ ꯐꯔꯁꯨ ꯐꯠꯇ꯭ꯔꯁꯨ ꯌꯥꯏꯐꯕꯤꯗꯣ ꯀ꯭ꯂꯥꯁꯃꯦꯠꯅꯤ ꯑꯗꯨꯏ ꯃꯊꯛꯇ ꯁꯦꯛꯁꯟꯁꯨ ꯄꯨꯜꯂꯤꯕ ꯁꯤꯗ ꯅꯪꯅ ꯆꯝꯅ ꯈꯜꯂꯒ ꯑꯗꯨꯝ ꯂꯧꯁꯤꯟꯕꯤꯕ ꯌꯥꯕꯅꯤ ꯅꯪꯁꯨ ꯃꯥꯂꯦꯝ ꯈꯨꯝꯗ ꯇꯨꯃꯤꯟ ꯂꯩ ꯅꯥꯎꯇꯣꯟꯅ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯅꯨꯄꯥ ꯁꯤꯐꯥꯎꯗꯤ ꯐꯠꯃꯟꯗꯦꯀꯣ ꯃꯤ ꯆꯝꯅ ꯑꯗꯨꯝ ꯄꯤꯖꯔꯛꯄꯁꯤꯗ ꯅꯪꯁꯨꯕ ꯌꯥꯔꯦꯕ ꯇꯣ ꯑꯩ ꯆꯥꯅꯤꯡꯗꯦꯕ ꯅꯣꯏ ꯆꯥꯔꯣ ꯑꯗꯩ ꯑꯩꯅ ꯍꯨꯟꯗꯣꯛ ꯌꯥꯎꯅ ꯍꯨꯟꯗꯣꯛꯄ ꯅꯠꯇꯦ ꯑꯊꯣꯏꯕꯅ ꯆꯦꯠꯅ ꯄꯥꯏꯖꯗꯕꯩ ꯁꯣꯏꯈꯤꯕꯅꯤ ꯃꯥꯒꯤ ꯃꯥꯡꯗ ꯇꯧꯕꯁꯨ ꯅꯠꯇꯦ ꯅꯣꯏꯅ ꯑꯗꯨ ꯌꯥꯝꯅ ꯉꯥꯡꯉꯤꯗꯣ ꯀꯩꯒꯤꯅꯣ ꯍꯧꯖꯤꯛꯇꯗ ꯃꯥꯅ ꯑꯆꯨꯝꯕꯒ ꯁꯥꯔ ꯉꯥꯡꯗꯅ ꯏꯕꯣ ꯅꯪ ꯊꯃꯣꯏꯗꯤ ꯀꯟꯃꯜꯂꯦꯍꯦ ꯍꯌꯦꯡꯋꯥꯏ ꯅꯨꯄꯤ ꯐꯪꯖꯔꯣꯏꯍꯦ ꯅꯪ ꯌꯥꯔꯦꯝꯅꯤ ꯇꯥꯅꯤꯡꯗ꯭ꯔꯦ ꯇꯨꯃꯤꯟ ꯑꯝꯇ ꯂꯩꯔꯣ ꯑꯩꯈꯣꯏꯁꯨ ꯆꯠꯂꯒꯦ ꯀꯣꯟꯅ ꯑꯃꯨꯛ ꯂꯥꯛꯑꯒꯦ ꯑꯆꯥꯄꯣꯠꯁꯤ ꯊꯤꯟꯕ ꯆꯪꯉꯛꯑꯝꯕꯅꯤ ꯅꯪꯅ ꯆꯥꯔꯣꯏ ꯈꯪꯉꯝꯃꯗꯤ ꯊꯤꯜꯂꯛꯇꯕꯤ ꯅꯥꯎꯇꯣꯜ ꯑꯩꯈꯣꯏꯅꯤ ꯌꯦꯟꯅꯔ ꯑꯗꯨꯝ ꯌꯨꯝꯗ ꯄꯨꯔꯝꯗꯧꯅꯤ ꯍꯧꯖꯤꯛ ꯄꯨꯈ꯭ꯔꯣ ꯑꯩꯈꯣꯏꯗ ꯂꯩꯔꯗꯤ ꯀꯅꯥꯝ ꯆꯥꯕꯤꯔꯣꯏ ꯂꯣꯏ ꯃꯥꯡꯈ꯭ꯔꯅꯤ ꯌꯥꯖꯔꯦ ꯑꯩꯈꯣꯏꯗ ꯄꯤꯔꯛꯄ ꯄꯣꯠ ꯅꯠꯇꯦ ꯅꯪꯒꯤꯅꯤ ꯑꯗꯨꯅꯅꯦ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯆꯥꯔꯒ ꯅꯪꯗꯧꯅ ꯊꯃꯣꯏꯁꯦ ꯅꯨꯡ ꯑꯣꯟꯈꯤꯗ꯭ꯔꯥꯅ ꯀꯤꯖꯩ ꯑꯩꯈꯣꯏ ꯑꯁ ꯇꯥꯅꯤꯡꯗꯦꯍꯦ ꯊꯃꯣꯏ ꯄꯥꯟꯕ ꯄꯥꯟꯗꯕ ꯑꯗꯨꯝ ꯍꯥꯏ ꯂꯩ ꯅꯣꯏꯅ ꯑꯩꯒꯤ ꯊꯃꯣꯏꯗ ꯍꯨꯜꯂꯤꯕ ꯏꯍꯨꯜꯁꯤꯗꯤ ꯈꯪꯁꯨ ꯈꯪꯕꯤꯗꯅ ꯏ ꯀꯔꯤ ꯏꯍꯨꯜ ꯀꯃꯥꯏ ꯈꯪꯗꯣꯏꯕ ꯍꯥ ꯅꯁꯛꯇꯣ ꯅꯣꯡꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯁꯨꯞꯇꯅ ꯄꯩꯗꯅ ꯑꯗꯨꯝ ꯂꯩꯔꯒ ꯀꯩꯅꯣ ꯑꯩꯈꯣꯏꯅ ꯈꯪꯗꯣꯏꯁꯤꯕꯣ ꯌꯥꯔꯦ ꯑꯩ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯒꯦ ꯆꯠꯂꯣ ꯆꯣ ꯑꯣ ꯐꯖꯅ ꯇꯥꯟꯕꯩ ꯋꯥꯅꯤꯅꯦ ꯅꯪꯒꯤꯁꯦ ꯇꯥꯟꯕ ꯅꯠꯇꯦ ꯊꯦꯡꯉꯤ ꯅꯌꯨꯝꯗ ꯍꯜꯂꯣꯕ ꯑꯊꯣꯏꯕ ꯅꯥꯎꯇꯣꯟꯗ ꯑꯣꯟꯁꯤꯜꯂꯒ ꯅꯥꯎꯇꯣꯟ ꯆꯠꯁꯤ ꯂꯥꯎ ꯃꯁꯤꯒꯤ ꯅꯥꯏꯇꯣꯝ ꯇꯥꯕ ꯌꯥꯝ ꯄꯥꯝꯖꯕ ꯃꯁꯤꯒꯤ ꯃꯤꯁꯦ ꯁꯤꯒꯣꯟ ꯁꯤꯟꯅꯕ ꯂꯦꯝꯗꯦ ꯃꯥ ꯑꯩꯈꯣꯏ ꯌꯥꯎꯗꯅ ꯃꯇꯣꯝꯗ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯕ ꯉꯝꯕꯅꯣꯗꯣ ꯌꯦꯡꯁꯤ ꯂꯥꯎ ꯍꯥꯏꯔꯒ ꯑꯅꯤꯗꯨ ꯐꯦꯠ ꯍꯥꯏꯗꯣꯛꯂꯒ ꯆꯠꯈ꯭ꯔꯦ ꯃꯥꯂꯦꯝꯅ ꯑꯩ ꯉꯥꯏꯈꯣ ꯑꯆꯥꯄꯣꯠꯁꯦ ꯄꯨꯈꯣ ꯇꯥꯗꯅ ꯆꯠꯈ꯭ꯔꯦ ꯑꯅꯤꯗꯨ ꯃꯤꯅ ꯁꯦꯡꯕ ꯍꯥꯏꯔꯁꯨ ꯁꯥꯎꯅꯤꯡꯕꯤ ꯀꯥꯡꯕꯨꯅꯤ ꯑꯩꯗꯤ ꯑꯔꯤꯕꯤꯗꯣ ꯈꯛ ꯅꯠꯇꯅ ꯀꯅꯥꯁꯣꯟꯅ ꯌꯦꯡꯉꯔꯣꯏ ꯈꯟꯈ꯭ꯔꯀꯥꯟꯁꯤꯗ ꯃꯥꯂꯦꯝ ꯅꯣꯛꯐꯦꯠ ꯅꯣꯛꯐꯦꯠ ꯇꯧꯅ ꯋꯥꯈꯜꯗ ꯍꯤꯌꯥꯏꯒꯤ ꯋꯥꯈꯜꯅ ꯏꯔꯥꯡ ꯇꯧꯔꯔꯤ ꯄꯥꯛꯂꯕ ꯏꯁꯤꯡ ꯏꯄꯥꯛꯇ ꯂꯦꯝꯂꯩꯅ ꯃꯅꯤꯡ ꯇꯝꯅ ꯇꯥꯎꯗꯨꯅ ꯁꯥꯟꯅꯗꯨꯅ ꯂꯩꯕꯒꯨꯝ ꯉꯁꯤꯗꯤ ꯃꯥꯂꯦꯝꯒꯤ ꯋꯥꯈꯜꯗ ꯍꯤꯌꯥꯏꯒꯤ ꯍꯤꯌꯥꯏ ꯉꯥꯛꯇ ꯉꯥꯏꯔꯔꯤ ꯃꯅꯤꯡ ꯃꯈꯥ ꯇꯝꯅ ꯁꯥꯟꯅꯔꯤ ꯀꯦꯅꯨꯅ ꯇꯥ ꯈꯣꯒꯦꯟ ꯅꯪꯅ ꯇꯧꯔꯤꯁꯦ ꯍꯦꯟꯗꯤ ꯍꯦꯟꯃꯜꯂꯕꯅꯤꯀꯣ ꯀꯩꯅꯣ ꯀꯦꯅꯨ ꯑꯩꯅ ꯀꯔꯤ ꯑꯀꯥꯏꯕ ꯇꯧꯈ꯭ꯔꯒꯦ ꯅꯠꯇꯦ ꯑꯩꯕꯨ ꯁꯦꯜ ꯄꯤꯕꯤꯅꯤ ꯍꯥꯏꯔꯒ ꯅꯪꯅ ꯅꯈꯨꯠ ꯆꯠꯂꯤꯁꯦ ꯀꯌꯥꯝ ꯌꯥꯝꯃꯦ ꯑꯗꯨꯒ ꯁꯦꯜꯁꯨ ꯃꯅꯥ ꯑꯝꯇ ꯄꯤꯕꯤꯗꯦ ꯁꯤꯕꯨ ꯍꯧꯅꯕ꯭ꯔꯣ ꯅꯠꯇꯦ ꯇꯥ ꯈꯣꯒꯦꯟꯒꯤꯁꯦ ꯑꯩꯕꯨ ꯎꯁꯤꯠꯇ꯭ꯔꯤꯔꯣ ꯅꯨꯄꯤꯅꯦꯗꯅ ꯍꯦꯔ ꯀꯦꯅꯨ ꯅꯪꯁꯨ ꯑꯣꯟꯊꯣꯛꯅ ꯁꯥꯎꯒꯟꯈ꯭ꯔꯦ ꯑꯝꯇ ꯇꯞꯊꯈꯣꯁꯤ ꯑꯩ ꯁꯣꯏꯗꯅ ꯄꯤꯅꯤ ꯅꯪꯒꯤ ꯁꯦꯜꯗꯣ ꯑꯩ ꯁꯣꯝꯗ ꯇꯣꯂꯣꯞ ꯐꯪꯗꯕꯩꯅꯦ ꯃꯤ ꯅꯪꯕꯣ ꯇꯣꯂꯣꯞ ꯍꯦꯛ ꯐꯪꯕꯒ ꯅꯪꯉꯣꯟꯗ ꯄꯤꯔꯅꯤꯅ ꯈꯥꯛꯑꯒ ꯊꯝꯈ꯭ꯔꯕꯅꯤ ꯁꯦ ꯅꯪꯒꯤꯅꯤ ꯑꯩꯅ ꯁꯅꯥꯁꯨ ꯁꯥꯕꯤꯅꯤ ꯂꯤꯛꯁꯨ ꯁꯥꯕꯤꯗꯣꯏꯅꯤ ꯅꯪꯅ ꯄꯥꯝꯕ ꯖꯨꯋꯦꯂꯔꯤ ꯁ꯭ꯇꯣꯔ ꯑꯃ ꯑꯩꯉꯣꯟꯗ ꯍꯥꯏꯔꯣ ꯑꯗꯨꯒ ꯑꯩ ꯃꯐꯝꯗꯨꯗ ꯄꯨꯕꯤꯔꯒꯦ ꯅꯪꯒꯤ ꯑꯄꯥꯝꯕ ꯗꯤꯖꯥꯏꯟꯗ ꯁꯥꯕꯤꯔꯒꯦ ꯌꯥꯔꯕꯣ ꯇꯥ ꯈꯣꯒꯦꯟ ꯅꯪ ꯑꯣꯏꯗꯕ ꯌꯥꯝ ꯉꯥꯡꯉꯤ ꯑꯗꯨꯅ ꯑꯩ ꯊꯥꯖꯕ ꯉꯝꯗꯦ ꯍꯧꯖꯤꯛꯅ ꯑꯃ ꯍꯥꯏꯅꯤ ꯍꯣꯔꯦꯟ ꯌꯨꯝ ꯌꯧꯈ꯭ꯔꯒꯅ ꯑꯃ ꯍꯥꯏꯔꯛꯀꯅꯤ ꯅꯪꯒꯤ ꯋꯥꯁꯦ ꯑꯋꯣꯏꯕ ꯑꯝꯇ ꯌꯥꯎꯗꯦꯕ ꯑꯗꯨꯅ ꯑꯩ ꯇꯥ ꯈꯣꯒꯦꯟꯅ ꯍꯥꯏꯔꯤꯗꯣ ꯊꯥꯖꯕ ꯉꯝꯗꯦ ꯑꯣ ꯅꯪꯅ ꯌꯥꯝ ꯊꯥꯖꯗ꯭ꯔꯒꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅꯤꯅ ꯂꯩꯔꯤꯕ ꯔꯦꯁꯇꯨꯔꯦꯟꯁꯤꯗ ꯂꯩꯔꯤꯕ ꯃꯤ ꯃꯌꯥꯝꯁꯦ ꯇꯥꯅꯕ ꯂꯥꯎꯔꯨꯔꯣ ꯅꯠꯇ꯭ꯔꯒ ꯅꯪ ꯊꯥꯖꯅꯕ ꯑꯩ ꯀꯔꯤ ꯇꯧꯋꯒꯦ ꯀꯦꯅꯨꯗꯨ ꯃꯔꯩꯒ ꯀꯣꯟꯁꯤꯟꯅꯔꯒ ꯑꯁ ꯌꯥꯔꯦꯕ ꯁꯨꯝ ꯍꯥꯏꯕꯅꯤ ꯃꯤ ꯃꯥꯡꯁꯤꯗ ꯑꯗꯨꯕꯨ ꯀꯃꯥꯏꯅ ꯍꯥꯏꯅꯗꯣꯏꯅꯣ ꯀꯩꯅꯣ ꯈꯪꯗꯦ ꯇꯥ ꯈꯣꯒꯦꯟꯁꯤꯗꯤꯕ ꯑꯩ ꯁꯨꯝ ꯍꯩꯅꯔꯛꯇ꯭ꯔꯦꯀꯣ ꯅꯪꯒꯤ ꯅꯑꯣꯡ ꯅꯇꯧꯁꯦ ꯑꯩꯉꯣꯟꯗꯒꯤ ꯀꯥꯟꯅꯕ ꯈꯛ ꯂꯧꯕ ꯅꯪꯉꯣꯟꯗꯩꯅ ꯀꯩꯝ ꯄꯤꯔꯣꯏꯒꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡ ꯑꯃ ꯌꯥꯎꯔꯤꯌꯦ ꯀꯦꯅꯨ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯨꯗ ꯑꯩꯕꯨ ꯅꯪꯒꯤꯗꯃꯛꯇ ꯁꯨꯡꯇꯧ ꯃꯍꯤꯛ ꯇꯧꯗ꯭ꯔꯕꯅꯦ ꯅꯪꯅ ꯍꯥꯏꯕꯗ ꯑꯩ ꯌꯥꯗꯕ ꯌꯥꯎꯈ꯭ꯔꯕꯣ ꯁꯦꯜꯇꯕꯨ ꯐꯔꯛ ꯇꯥꯕꯩ ꯄꯤꯕ ꯉꯝꯗꯕꯩ ꯋꯥꯅꯤ ꯌꯥꯔꯦ ꯈꯪꯖꯔꯦ ꯅꯪ ꯑꯩꯅ ꯃꯨꯟꯅ ꯈꯪꯉꯕ ꯃꯤꯅꯤ ꯍꯣꯏꯕ ꯁꯦ ꯌꯥꯔꯦ ꯑꯩ ꯁꯤꯗꯩꯗꯤ ꯅꯪꯒꯤ ꯁꯦꯜꯁꯤꯡꯗꯣ ꯂꯣꯏ ꯄꯤꯅꯕ ꯇꯧꯔꯒꯦꯕ ꯇꯥ ꯈꯣꯒꯦꯟ ꯑꯩꯁꯦ ꯍꯟꯗꯛ ꯃꯔꯛ ꯆꯥꯛ ꯏꯁꯤꯡ ꯆꯥꯕ ꯏꯌꯥ ꯌꯥꯗꯦꯀꯣ ꯏꯁꯥꯁꯦ ꯀꯩꯅꯣꯝ ꯇꯧꯏ ꯑꯣꯅꯤꯡꯉꯤꯅꯤ ꯈꯪꯗꯦ ꯀꯣꯛ ꯉꯥꯎꯏꯅꯤ ꯈꯪꯗꯦ ꯂꯩꯐꯝ ꯆꯥꯐꯝ ꯑꯃ ꯈꯪꯗꯦ ꯀꯩꯗꯧꯔꯖꯥꯠꯅꯣ ꯅꯠꯇꯦ ꯐꯣꯟ ꯌꯥꯝ ꯇꯣꯏꯅ ꯌꯦꯡꯕ꯭ꯔꯣ ꯅꯪꯕꯣ ꯐꯣꯟ ꯌꯥꯝ ꯇꯣꯏꯅ ꯌꯦꯡꯉꯁꯨ ꯇꯧꯕꯅꯤꯀꯣ ꯀꯣꯛꯁꯨ ꯃꯤꯠꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕꯅꯤ ꯐꯣꯟꯗꯣ ꯈꯔ ꯌꯦꯡꯕ ꯍꯟꯊꯔꯣ
ꯐꯣꯟ ꯌꯦꯡꯕꯩ ꯅꯠꯇꯦ ꯀꯩꯁꯨ ꯑꯩ ꯍꯟꯗꯛ ꯃꯔꯛ ꯐꯣꯟꯒ ꯌꯦꯡꯈꯤꯗꯕ ꯀꯨꯏꯔꯦꯀꯣ ꯏꯁꯥꯁꯦ ꯍꯥꯟꯅꯒ ꯏꯃꯥꯟ ꯃꯥꯟꯅꯗꯕ ꯑꯃ ꯌꯥꯎꯔꯤ ꯃꯃꯥꯡꯗ ꯁꯨꯃꯥꯏꯅ ꯑꯝꯇ ꯇꯧꯗ꯭ꯔꯤ ꯑꯗꯨꯗꯤ ꯀꯩꯒꯤ ꯑꯣꯏꯖꯥꯠꯅꯣ ꯈꯪꯗꯦ ꯑꯩꯅ ꯆꯤꯡꯅꯕ ꯑꯃꯗꯤ ꯃꯁꯤꯅ ꯆꯨꯝꯃꯝꯃꯗꯤ ꯕꯦꯔꯥ ꯀꯥꯅꯤꯌꯦ ꯀꯩꯅꯣ ꯍꯥꯏꯁꯦ ꯃꯃꯥ ꯑꯣꯏꯔꯝꯗꯧ ꯌꯥꯝ ꯃꯥꯜꯂꯦ ꯑꯩ ꯑꯣ ꯗꯣꯛꯇꯔꯗ ꯌꯦꯡꯍꯜꯂꯣ ꯑꯣꯏꯔꯝꯃꯗꯤ ꯑꯦꯕꯣꯔꯁꯟ ꯇꯧꯈ꯭ꯔꯣ ꯀꯩꯒꯤꯅꯣ ꯇꯧꯈ꯭ꯔꯣ ꯁꯣꯝꯗꯁꯨ ꯀꯦꯕꯤꯅ ꯑꯁ ꯉꯁꯤꯒꯤ ꯗꯥꯎꯁꯤꯗꯤꯕꯀꯣ ꯑꯩꯗꯤ ꯄꯦꯜꯂꯕꯅꯤ ꯉꯁꯥꯏ ꯑꯌꯨꯛꯇꯒꯤ ꯁꯥꯟꯅꯔꯛꯄꯕꯨ ꯑꯃꯨꯛ ꯐꯥꯎ ꯍꯦꯛ ꯆꯥꯗ꯭ꯔꯤ ꯋꯥꯅꯤ ꯅꯨꯄꯤ ꯑꯃꯅ ꯍꯣ ꯅꯨꯡꯇꯤꯒꯤ ꯅꯪꯒꯤ ꯑꯗꯨꯝ ꯑꯣꯏꯒꯦ ꯍꯥꯏꯕꯗꯤ ꯌꯥꯗꯕ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤꯁꯨꯅꯦ ꯁꯔꯨꯛ ꯈꯔ ꯊꯨꯡꯍꯟꯕ ꯁꯤꯗꯅꯦ ꯁꯥꯎꯅꯤꯡꯉꯥꯏ ꯀꯩꯁꯨ ꯂꯩꯇꯕ꯭ꯔꯥ ꯈꯜꯂꯤ ꯍꯥꯏ ꯅꯣꯏꯅ ꯇꯣꯡꯗꯦ ꯍꯥꯏꯕꯩ ꯁꯥꯎꯕ ꯅꯠꯇꯦꯅꯦ ꯑꯩꯅ ꯍꯥꯏꯗꯤ ꯉꯁꯤ ꯅꯣꯡꯃꯒꯤ ꯑꯃꯨꯛꯇꯪ ꯑꯣꯏꯔꯕꯁꯨ ꯗꯥꯎꯁꯤ ꯂꯥꯛꯎꯗꯅ ꯑꯗꯨꯁꯨ ꯅꯠꯇꯦ ꯍꯥꯏ ꯋꯥꯅꯤ ꯅꯣꯏꯕꯣ ꯑꯣ ꯉꯁꯤ ꯅꯣꯡꯃꯈꯛ ꯌꯥꯗꯕꯅꯤ ꯀꯩꯁꯨ ꯈꯜꯂꯨꯅꯨ ꯃꯌꯥꯝꯗ ꯀꯠꯊꯣꯛꯄꯅꯤ ꯈꯜꯂꯣ ꯏꯆꯦꯃ ꯀꯦꯕꯤ ꯃꯃꯥꯏꯗꯨ ꯀ꯭ꯋꯥ ꯎꯝꯕꯒꯤ ꯄꯩꯔꯒ ꯍꯣꯏꯗ ꯉꯁꯤ ꯅꯣꯡꯃꯈꯛꯄꯨ ꯀꯩꯗꯧꯋꯦꯒꯦ ꯃꯥꯡꯖꯁꯅꯨ ꯑꯗꯣ ꯏꯆꯦ ꯅꯪꯁꯦ ꯅꯁꯛꯁꯨ ꯚꯥꯔꯤ ꯑꯃ ꯐꯖꯩ ꯅꯔꯜꯅ ꯃꯔꯣꯜ ꯑꯃ ꯂꯩꯔꯤꯕ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯁꯤꯕꯣ ꯏꯆꯦ ꯑꯩꯈꯣꯏꯒꯤ ꯂꯥꯏꯐ ꯁ꯭ꯇꯥꯏꯜꯁꯦ ꯑꯩꯈꯣꯏꯗꯤ ꯑꯣꯟꯊꯣꯛꯅ ꯄꯥꯝꯖꯈ꯭ꯔꯦꯗ ꯀꯦꯕꯤ ꯍꯦꯟꯅ ꯅꯥꯄꯜ ꯑꯃꯒ ꯂꯣꯏꯅꯅ ꯏꯅꯥꯎ ꯃꯤꯅꯕꯨ ꯄꯪꯎ ꯎꯕꯤꯕꯩ ꯋꯥꯅꯤꯗ ꯀꯩꯁꯨ ꯅꯨꯡꯉꯥꯏꯕ ꯅꯠꯇꯦ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯄꯥꯏꯔꯨꯕꯁꯨ ꯅꯠꯇꯦ ꯅꯪ ꯇꯥꯃꯣꯒꯤ ꯇꯣꯂꯣꯞꯅ ꯆꯂꯥꯏꯔꯤꯕꯅꯤꯗ ꯑꯩꯈꯣꯏꯁꯨ ꯍꯣꯏꯗ ꯈꯪꯉꯤꯗ ꯏꯆꯦ ꯌꯥꯔꯦꯁꯦ ꯑꯃꯨꯛꯀꯅ ꯌꯦꯡꯁꯤꯜꯂꯛꯎ ꯇꯣꯠꯂꯣ ꯗꯥꯎ ꯌꯥꯕ꯭ꯔꯥ ꯌꯦꯡꯒꯦ ꯇꯣꯠꯆꯔꯛꯀꯦ ꯑꯁꯨꯝꯅ ꯀꯦꯕꯤꯁꯨ ꯖ꯭ꯋꯥꯔ ꯁꯥꯟꯅꯐꯝꯗ ꯀꯟꯅ ꯅꯨꯡꯉꯥꯏꯔꯤ ꯌꯥꯏꯐꯕꯤ ꯁꯅꯥꯊꯣꯏꯗ ꯀꯣꯜ ꯇꯧꯔꯛꯏ ꯅꯨꯄꯤ ꯍꯥꯎ ꯃꯥꯂꯦꯝꯗꯣ ꯐꯔꯖꯥꯠꯂꯣ ꯈꯪꯗꯦ ꯅꯪꯁꯨ ꯑꯩꯁꯨ ꯆꯞ ꯃꯥꯟꯅꯩ ꯅꯪ ꯑꯊꯣꯏꯕꯗ ꯑꯝꯇ ꯐꯣꯟ ꯇꯧꯔꯒ ꯍꯪꯉꯣꯕ ꯑꯩ ꯇꯥꯒꯦꯕ ꯀꯟꯐꯔꯦꯟꯁ ꯊꯥꯔꯛꯎ ꯑꯩ ꯋꯥ ꯉꯥꯡꯉꯛꯑꯣꯏꯒꯦ ꯑꯁ ꯇꯜꯂꯤꯗ ꯅꯨꯄꯤ ꯑꯩ ꯍꯪꯕ ꯏꯀꯥꯏꯖꯩ ꯐꯖꯅ ꯑꯃꯨꯛ ꯈꯨꯝꯕꯤꯔꯛꯇ꯭ꯔꯗꯤ ꯈꯨꯝꯃꯛꯀꯅꯤꯌꯦ ꯑꯝꯇ ꯇꯧꯋꯣꯕ ꯄ꯭ꯂꯤꯖ ꯇꯜꯂꯤꯗ ꯅꯨꯄꯤ ꯀꯣꯟꯅ ꯇꯜꯂꯣꯕ ꯉꯁꯤꯗꯤ ꯇꯜꯂꯅꯨꯕ ꯍꯣꯏꯁꯦ ꯄꯥꯏꯔꯣ ꯑꯝꯇ ꯇꯧꯖꯔꯒꯦ ꯑꯗꯨꯅꯦꯕ ꯑꯩ ꯃ꯭ꯌꯨꯠ ꯊꯝꯃꯦꯀꯣ ꯁꯅꯥꯊꯣꯏ ꯑꯊꯣꯏꯕꯗ ꯀꯣꯜ ꯇꯧꯁꯤꯜꯂꯤ ꯑꯊꯣꯏꯕꯁꯨ ꯑꯗꯨꯝ ꯄꯥꯏꯈꯠꯂꯛꯏ ꯍꯜꯂꯣ ꯁꯅꯥꯊꯣꯏ ꯑꯊꯣꯏꯕ ꯅꯪ ꯀꯥꯏ ꯂꯩꯒꯦ ꯌꯨꯝꯗ ꯂꯩ ꯀꯩꯗꯧꯔꯒꯦ ꯀꯩꯅꯣꯝꯇ ꯁꯨꯝ ꯍꯪꯒꯦꯅ ꯇꯧꯔꯛꯄꯅꯤ ꯌꯥꯒꯗ꯭ꯔꯣ ꯌꯥꯅꯤ ꯀꯩꯅꯣ ꯍꯦꯛꯇ ꯍꯪꯉꯨ ꯉꯁꯥꯏ ꯌꯥꯏꯐꯕꯤꯅ ꯄꯤꯕ ꯑꯆꯥꯄꯣꯠꯇꯣ ꯃꯥꯂꯦꯝꯗ ꯄꯤꯔꯝꯃꯕꯣ ꯁꯅꯥꯊꯣꯏ ꯅꯪ ꯌꯥꯏꯐꯕꯤꯗꯗꯤ ꯍꯥꯏꯔꯨꯅꯨ ꯑꯩꯅ ꯑꯁꯦꯡꯕ ꯍꯥꯏꯒꯦ ꯀꯩꯅꯣ ꯍꯥꯏꯔꯣꯏꯌꯦ ꯑꯗꯨꯝ ꯍꯥꯏꯔꯛꯑꯣ ꯑꯁꯦꯡꯕꯩ ꯍꯥꯏꯗꯤ ꯍꯥꯏꯅꯨꯀꯣ ꯍꯣꯏꯍꯦ ꯍꯥꯏꯔꯛꯑꯣ ꯌꯥꯏꯐꯕꯤꯗꯣ ꯃꯥꯂꯦꯝꯅ ꯄꯥꯝꯗꯦ ꯍꯩꯅꯗꯦ ꯍꯥꯏꯕꯅꯤ ꯑꯗꯨꯅ ꯃꯥꯅ ꯄꯤꯔꯛꯄ ꯑꯆꯥꯄꯣꯠꯇꯣ ꯑꯗꯨꯁꯨ ꯆꯥꯗ꯭ꯔꯤ ꯑꯩꯈꯣꯏ ꯄꯨꯈ꯭ꯔꯣꯅ ꯏꯟꯊꯣꯔꯛꯏ ꯑꯗ ꯑꯩꯈꯣꯏꯅ ꯄꯨꯔꯣꯏꯅ ꯊꯅꯝꯕꯅꯤ ꯅꯪ ꯁꯤꯒꯤ ꯋꯥꯁꯦ ꯌꯥꯏꯐꯕꯤꯗꯗꯤ ꯍꯥꯏꯒꯅꯨꯀꯣ ꯄꯥꯝꯗ꯭ꯔꯁꯨ ꯃꯥꯁꯨ ꯑꯆꯥꯄꯣꯠ ꯐꯥꯎꯗꯤ ꯆꯥꯕ ꯌꯥꯏ ꯀꯩꯅꯣ ꯑꯩꯈꯣꯏꯅꯁꯨ ꯑꯗꯣ ꯍꯥꯏꯕꯅꯤ ꯑꯗ ꯍꯩꯅꯗꯕ ꯃꯤꯅ ꯄꯤꯕ ꯑꯆꯥꯄꯣꯠ ꯆꯥꯅꯤꯡꯗꯦ ꯅꯣꯏ ꯆꯥꯈ꯭ꯔꯣꯅ ꯏꯟꯊꯣꯔꯛꯏ ꯌꯥꯏꯐꯕꯤ ꯇꯥꯕ ꯉꯝꯃꯛꯇ꯭ꯔꯗꯨꯅ ꯐꯣꯟꯗꯣ ꯀꯛꯊꯠꯂꯤ ꯌꯥꯏꯐꯕꯤ ꯊꯋꯥꯏ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ ꯃꯥꯅ ꯊꯋꯥꯏꯅ ꯈꯣꯏꯗꯥꯖꯔꯨꯕ ꯃꯍꯥꯛꯅ ꯃꯥꯅ ꯄꯤꯕ ꯑꯆꯥꯄꯣꯠ ꯐꯥꯎꯕ ꯆꯥꯕꯤꯗ꯭ꯔꯦ ꯍꯥꯏꯔꯛꯄꯗꯨꯗ ꯐꯃꯨꯡ ꯃꯆꯤꯗ ꯐꯝꯂꯒ ꯃꯪꯗꯨꯅ ꯂꯩ ꯑꯩꯅ ꯃꯥꯕꯨ ꯅꯨꯡꯁꯤꯕꯁꯦ ꯈꯖꯤꯛ ꯍꯦꯟꯃꯟꯈ꯭ꯔꯕ꯭ꯔꯥ ꯃꯁꯥ ꯊꯥꯛꯇ ꯑꯁꯨꯛ ꯈꯣꯏꯗꯥꯖꯔꯨꯔꯤꯕꯁꯤꯅ ꯑꯩꯒꯤ ꯑꯋꯥꯕ ꯑꯣꯏꯍꯜꯂꯤ ꯑꯁꯨꯝ ꯅꯣꯏꯔꯛꯀꯅꯤ ꯈꯜꯂꯨꯗꯦ ꯑꯩꯕꯨ ꯅꯨꯡꯁꯤꯗ꯭ꯔꯁꯨ ꯅꯐꯝꯗ ꯑꯩꯅ ꯄꯤꯖꯅꯤꯡꯅ ꯄꯤꯖꯈꯤꯕ ꯑꯆꯥꯄꯣꯠꯇꯨ ꯐꯥꯎꯗꯤ ꯂꯧꯕꯤꯕ ꯌꯥꯕꯅꯤ ꯅꯪꯅ ꯑꯩꯕꯨ ꯑꯗꯨꯋꯥꯛꯅ ꯍꯩꯅꯔꯝꯃꯣꯏ ꯍꯥꯏꯕꯗꯤ ꯑꯩ ꯈꯜꯂꯨꯗꯕꯅꯤ ꯃꯥꯅ ꯑꯗꯨꯝꯅ ꯈꯜꯂꯤꯉꯩ ꯁꯅꯥꯊꯣꯏꯅ ꯀꯣꯜ ꯇꯧꯔꯛꯏ ꯌꯥꯏꯐꯕꯤꯁꯨ ꯑꯗꯨꯝ ꯔꯤꯁꯤꯞ ꯇꯧꯏ ꯍꯜꯂꯣ ꯅꯨꯄꯤ ꯑꯊꯣꯏꯕꯁꯨ ꯀꯣꯜ ꯄꯥꯏꯕꯅꯤ ꯌꯥꯏꯐꯕꯤ ꯀꯩꯗꯧꯔꯤꯅꯣ ꯀꯩꯁꯨ ꯇꯧꯗꯦꯗ ꯑꯣ ꯑꯩꯅ ꯁꯅꯥꯊꯣꯏꯗ ꯄ꯭ꯔꯦꯡ ꯇꯧꯕꯅꯤ ꯅꯪ ꯑꯁꯦꯡꯕꯩ ꯑꯃꯨꯛ ꯈꯜ ꯂꯩꯔꯝꯅꯤꯀꯣ ꯍꯧꯖꯤꯛꯀꯤꯗꯣ ꯑꯩ ꯑꯁꯦꯡꯕꯩꯅꯦ ꯌꯥꯏꯐꯕꯤ ꯄ꯭ꯔꯦꯡ ꯇꯧꯕꯅꯤ ꯃꯥꯂꯦꯝꯅ ꯅꯪꯒꯤ ꯑꯆꯥꯄꯣꯠꯇꯨ ꯆꯥꯍꯧꯕꯅꯤ ꯃꯥꯂꯦꯝꯅ ꯅꯪꯉꯣꯟꯗ ꯀꯩꯁꯨ ꯈꯟꯗꯕꯅꯤꯀꯣ ꯍꯣꯏ
ꯌꯥꯏ ꯐꯕꯤꯌꯥ ꯐꯖꯅ ꯈꯨꯝꯃꯣ ꯑꯝꯇ ꯅꯠꯇ꯭ꯔꯗꯤ ꯑꯩ ꯅꯨꯡꯉꯥꯏꯍꯧꯔꯔꯣꯏꯕ ꯑꯩ ꯀꯩꯁꯨ ꯈꯟꯗ꯭ꯔꯦꯕ ꯑꯗꯣ ꯃꯇꯨꯡꯗꯗꯤ ꯃꯤꯒꯤ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯔꯣꯏꯗꯕ ꯄ꯭ꯔꯦꯡ ꯇꯧꯒꯅꯨꯀꯣ ꯊꯣꯏꯕ ꯍꯣꯏꯕ ꯅꯪ ꯀꯩꯝ ꯈꯟꯗ꯭ꯔꯕ ꯅꯠꯇ꯭ꯔꯣ ꯈꯟꯗ꯭ꯔꯦ ꯑꯗꯣ ꯃꯥ ꯀꯔꯝ ꯀꯥꯟꯗ ꯁ꯭ꯀꯨꯜ ꯀꯥꯔꯛꯇꯣꯏꯅꯣ ꯍꯌꯦꯡꯗꯤ ꯁꯟꯗꯦ ꯂꯩꯔꯦꯗꯅ ꯍꯪꯆꯤꯠ ꯃꯟꯗꯦꯗꯩ ꯀꯥꯔꯛꯑꯅꯤ ꯑꯣ ꯌꯥꯝ ꯐꯔꯦ ꯑꯗꯨꯗꯤ ꯁꯅꯥꯊꯣꯏ ꯅꯣꯏꯅꯤ ꯋꯥꯔꯤ ꯁꯥꯍꯧꯔꯣ ꯑꯩ ꯊꯝꯃꯒꯦꯀꯣ ꯍꯣꯏ ꯑꯊꯣꯏꯕ ꯀꯣꯜ ꯊꯝꯈ꯭ꯔꯦ ꯁꯅꯥꯊꯣꯏꯅ ꯅꯤꯄꯤꯌꯥ ꯑꯃꯨꯛ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯕ ꯈꯜꯂ ꯂꯩꯔꯝꯅꯤꯀꯣ ꯀꯩꯁꯨ ꯈꯜꯂꯨꯅꯨꯀꯣ ꯍꯣꯏꯕ ꯈꯟꯗ꯭ꯔꯦ ꯍꯧꯖꯤꯛꯄꯨꯗꯤ ꯑꯩꯗꯤ ꯉꯥꯏꯍꯥꯛꯇꯪ ꯄꯥꯈꯠꯂꯨꯔꯕꯅꯤ ꯃꯥꯏ ꯋꯥꯉꯥꯡꯗꯨꯗ ꯐꯥꯒꯤꯅꯦꯕꯀꯣ ꯍꯣꯏ ꯍꯣꯏ ꯑꯗꯣ ꯑꯩ ꯊꯝꯃꯒꯦꯀꯣ ꯊꯝꯃꯣ ꯊꯝꯃꯣ ꯑꯁꯨꯝꯅ ꯑꯅꯤꯗꯨꯁꯨ ꯀꯣꯜ ꯊꯝꯅꯈ꯭ꯔꯦ ꯐꯣꯟꯗ ꯈꯣꯏꯃꯨꯅ ꯄꯥꯔꯦꯝꯕ ꯀꯩ ꯍꯥꯏꯒꯦ ꯁꯥꯔ ꯍꯌꯦꯡꯗꯤ ꯈꯔ ꯉꯟꯅ ꯆꯠꯂꯒ ꯑꯩꯈꯣꯏ ꯍꯥꯟꯅ ꯂꯩꯔꯨꯔꯁꯤ ꯃꯈꯣꯏ ꯌꯧꯔꯛꯇ꯭ꯔꯤꯉꯩ ꯅꯠꯇ꯭ꯔꯕꯗꯤ ꯃꯈꯣꯏꯅ ꯈꯖꯤꯛ ꯆꯤꯡꯅꯈꯤꯕꯗ ꯊꯕꯛꯁꯦ ꯃꯥꯏ ꯄꯥꯛꯄ ꯉꯝꯃꯣꯏ ꯐꯅꯤ ꯁꯥꯔ ꯈꯣꯒꯦꯟꯒꯤ ꯕꯦꯛꯒ꯭ꯔꯥꯎꯟ ꯍꯥꯟꯅ ꯊꯤꯗꯣꯛꯄ ꯑꯃ ꯆꯪꯏ ꯃꯥꯅ ꯆꯠꯄ ꯈꯨꯗꯤꯡ ꯇꯨꯃꯤꯟꯅ ꯏꯟꯅꯒꯗꯕꯅꯤ ꯐꯅꯤ ꯁꯥꯔ ꯑꯩ ꯋꯥꯈꯜ ꯇꯥꯖꯔꯤ ꯑꯣꯀꯦ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯊꯝꯃꯒꯦꯀꯣ ꯐꯅꯤ ꯁꯥꯔ ꯀꯣꯜꯗ ꯊꯝꯈ꯭ꯔꯦ ꯈꯩꯃꯨꯅ ꯅꯁꯥꯒꯤ ꯑꯣꯏꯖꯕ ꯀꯛꯈꯜꯂꯒ ꯃꯤꯌꯥꯝꯒꯤ ꯃꯥꯡꯅꯕ ꯁꯤꯟꯕ ꯅꯪ ꯈꯪꯅꯤꯗꯅ ꯑꯩꯈꯣꯏꯅ ꯇꯨꯃꯤꯟꯅ ꯁꯨꯝ ꯂꯩꯁꯤꯟꯕꯁꯤꯗ ꯀꯥ ꯑꯃꯗꯤ ꯍꯦꯜꯂꯦ ꯅꯪ ꯍꯧꯖꯤꯛꯇꯤ ꯄꯔꯥ ꯇꯝꯕꯤꯕ ꯇꯥꯔꯦ ꯍꯤꯌꯥꯏꯅꯨꯗ ꯊꯣꯡꯖꯤꯟꯗꯒꯤ ꯕꯕꯥ ꯈꯣꯏꯃꯨꯁꯨ ꯃꯆꯥꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗ ꯌꯦꯡꯊꯣꯔꯛꯏ ꯍꯤꯌꯥꯏꯅꯨ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯤ ꯕꯕꯥ ꯉꯁꯥꯏꯗꯩ ꯀꯧꯔꯤꯁꯦ ꯇꯥꯗꯕ꯭ꯔꯣ ꯕꯕꯥ ꯇꯥꯍꯧꯗ꯭ꯔꯤ ꯁꯣꯝꯗ ꯋꯥꯔꯤ ꯑꯔꯨꯕ ꯑꯃ ꯁꯥꯔꯤꯉꯩꯗ ꯆꯥꯛ ꯂꯣꯏꯔꯤ ꯅꯨꯃꯤꯗꯥꯡꯁꯤꯗ ꯑꯗꯨꯝ ꯃꯪꯗꯅ ꯂꯩ ꯊꯦꯡꯉꯦ ꯂꯥꯛꯑꯣ ꯅꯣꯏ ꯕꯦꯡꯒꯤ ꯀꯣꯟꯅ ꯃꯊꯥ ꯁꯥꯔꯣ ꯌꯥꯔꯦ ꯍꯧꯖꯤꯛꯇꯤꯅꯦ ꯍꯛꯆꯥꯡꯒꯤ ꯈꯜꯂꯨ ꯍꯣꯏ ꯍꯣꯏ ꯏꯕꯦꯝꯃ ꯕꯕꯥ ꯂꯥꯛꯀꯦ ꯂꯥꯛꯑꯣꯕ ꯑꯩ ꯌꯥꯝ ꯂꯥꯝꯃꯦꯕ ꯕꯕꯥ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯆꯥꯔꯨꯔꯁꯤ ꯂꯥꯛꯑꯣ ꯍꯤꯌꯥꯏꯅ ꯃꯥꯡ ꯊꯥꯗꯨꯅ ꯊꯣꯛꯈ꯭ꯔꯦ ꯃꯥꯂꯦꯝ ꯍꯤꯌꯥꯏꯅꯨꯒꯤ ꯋꯥꯔꯤ ꯁꯥꯅꯤꯡꯕꯅ ꯃꯁꯥꯗꯨ ꯂꯩꯇꯥꯐꯝ ꯈꯪꯗꯦ ꯃꯥꯂꯦꯝꯁꯦ ꯍꯦꯛ ꯅꯥꯔꯨꯕꯗꯒꯤ ꯍꯤꯌꯥꯏꯅꯨ ꯈꯛꯇ ꯈꯟꯗꯨꯅ ꯂꯩ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯍꯤꯌꯥꯏꯒꯤ ꯍꯤꯌꯥꯏ ꯉꯥꯛꯇꯅꯤ ꯍꯧꯖꯤꯛ ꯃꯉꯣꯟꯗ ꯇꯧꯔꯤꯕꯁꯤ ꯃꯗꯨꯏ ꯑꯔꯤꯕꯤꯗꯨꯕꯨ ꯑꯁꯦꯡꯕꯩ ꯅꯨꯄꯥ ꯀꯣꯏꯈ꯭ꯔꯖꯥꯠꯂ ꯑꯩꯁꯤ ꯃꯥꯒ ꯄꯥꯎ ꯑꯝꯇꯗꯤ ꯐꯥꯎꯅꯅꯤꯡꯒꯨꯝ ꯇꯧꯏꯗ ꯀꯩ ꯄꯥꯝꯕꯩ ꯇꯧꯅꯤ ꯑꯩꯗꯤ ꯃꯥꯒꯤ ꯃꯃꯤꯡꯁꯨ ꯈꯪꯗꯦ ꯃꯁꯛꯁꯨ ꯍꯩꯅꯗ꯭ꯔꯤꯕꯅꯦꯗꯅ ꯃꯨꯟꯅ ꯌꯦꯡꯁꯤꯜꯍꯧꯗꯦ ꯑꯩꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯍꯧꯖꯤꯛꯇꯤ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯒꯤ ꯃꯇꯝꯅꯤꯗ FB IG ꯒꯨꯝꯕꯗꯁꯨ ꯐꯪꯕ ꯌꯥꯏ ꯇꯥꯟ ꯆꯥꯔꯗꯤ ꯑꯩꯉꯣꯟꯗ ꯍꯣꯞ ꯆꯥꯖꯕꯅꯤꯅ ꯐꯣꯂꯣꯒ ꯇꯧꯔꯝꯕꯁꯨ ꯌꯥꯏ ꯌꯦꯡꯕꯨ ꯌꯦꯡꯒꯦꯗ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯐꯣꯟꯗꯨ ꯂꯧꯔꯒ FBꯗ ꯍꯥꯟꯅ ꯆꯪꯉꯤ ꯐ꯭ꯔꯦꯟ ꯔꯤꯀ꯭ꯋꯦꯁ ꯂꯥꯛꯏꯕ ꯃꯌꯥꯝꯗꯨꯗ ꯌꯦꯡꯉꯤ ꯑꯗꯨꯁꯨ ꯐꯪꯗꯦ FBꯗ ꯃꯥꯅ ꯍꯤꯌꯥꯏ ꯍꯥꯏꯅ ꯊꯤꯔꯤꯕꯗꯨ ꯄꯨꯡ ꯑꯃꯃꯨꯛ ꯐꯥꯔꯦ ꯐꯪꯃꯜꯂꯛꯇ꯭ꯔꯕꯗ ꯕꯦꯛ ꯆꯠꯂꯒ IGꯗ ꯑꯃꯨꯛ ꯆꯪꯉꯤ ꯍꯟꯗꯛꯃꯨꯛꯇꯤ ꯉꯥꯏꯍꯥꯛ ꯊꯤꯕꯒ ꯍꯤꯌꯥꯏꯒꯤ ꯃꯁꯛ ꯃꯥꯟꯕ ꯐꯣꯇꯣ ꯑꯃ ꯎꯔꯦ ꯆꯤꯡꯅꯅ ꯑꯦꯀꯥꯎꯟꯗꯨ ꯆꯪꯗꯨꯅ ꯌꯦꯡꯉꯤ ꯃꯥꯅ ꯈꯟꯕꯒ ꯇꯧꯕꯒ ꯍꯤꯌꯥꯏꯅꯨ ꯑꯣꯏꯔꯝꯃꯤ ꯐꯣꯂꯣꯋꯔꯗ ꯌꯥꯎꯔꯝꯃꯤ ꯑꯦꯀꯥꯎꯟꯗ ꯆꯪꯗꯨꯅ ꯀꯩꯀꯩ ꯄꯣꯁ ꯊꯥꯒꯠꯂꯦꯅ ꯆꯦꯛ ꯇꯧꯏ ꯔꯤꯜꯁ ꯈꯔ ꯑꯗꯨꯝ ꯌꯥꯎꯔꯝꯃꯤ ꯔꯤꯜꯁꯁꯤꯡꯗꯣ ꯃꯊꯪ ꯃꯊꯪ ꯌꯦꯡꯉꯤ ꯐꯗꯤ ꯑꯗꯨꯝ ꯐꯖꯕꯖꯥꯠꯅꯤ ꯑꯩ ꯅꯨꯄꯤꯁꯦ ꯑꯗꯨꯕꯨꯗꯤ ꯑꯩꯒꯤ ꯅꯨꯄꯤ ꯍꯥꯏꯔꯦꯗꯅ ꯃꯇꯣꯝꯇ ꯃꯀꯣꯛꯇ ꯑꯃꯨꯛ ꯊꯥꯖꯤꯟꯖꯔꯒ ꯑꯁ ꯀꯩꯅꯣ ꯑꯩꯅ ꯉꯥꯡꯉꯤꯁꯤꯕꯣ ꯑꯩ ꯅꯨꯄꯤ ꯀꯥꯏꯅ ꯀꯣꯏꯐꯥꯎ ꯀꯣꯏꯗ꯭ꯔꯤ ꯑꯩ ꯃꯁꯤꯒꯤ ꯑꯔꯤꯕꯤꯁꯤꯒꯤ ꯍꯥꯛꯇꯛꯇꯅꯦ ꯀꯣꯛꯁꯦ ꯆꯥꯏꯗꯣꯔꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯔꯤ ꯑꯩꯒꯤ ꯀꯣꯛꯁꯤ ꯎꯔꯨꯔꯨ ꯍꯦꯛ ꯉꯥꯎꯍꯟꯕ ꯉꯝꯃꯤ ꯃꯁꯤ ꯃꯤꯁꯤ ꯃꯥꯂꯦꯝ ꯍꯤꯌꯥꯏꯅꯨꯒꯤ ꯔꯤꯜꯁ ꯃꯌꯥꯝꯗꯨ ꯌꯦꯡꯂꯒ ꯃꯣꯃꯣꯅꯣꯛꯅ ꯋꯥꯈꯜ ꯑꯃꯗ ꯇꯥꯎꯗꯨꯅ ꯂꯩꯈ꯭ꯔꯦ